mi kanam life oirectory samje fajare ai mi miyam life ore hojik ain toije thum ga chamna ga hapga ma semoi sangang ji anaba miyam gi incident gi matang do herage keno ne det ten ji ko khoi family pulap se sije keno to sije hana ai sian lotion gi ge duga ai wari ju lirake video je ai edit toroga semba video amta tawbo ngamoi dore hojik se aduna ai miyam da aina post thagalugi ma'am kaino habdo amtang hanme mutaina like to in haige tawbani ai hairake simathil de ana be hidak ni si je kaino je samna ga thum ga bithak pa je phai adugi sembane lore haje okay aduga khoi first da 10 gi incident sida now yaubra na hangi club hostel pukhat pagi matang da neba aina haiduje ado ski je kamaina hogim no haiganda that 6 5 la 4 aside go men se mathang tang manis khaidem kai na bagi no si ai uje hairage that 4 or 5 la si da khoi families da like remember ma da hoijar gi hoijar maru ji sange no go dukan ama da gi hoijar maru ji laiba ado hoijar maru ji laiba ganda akhoi ma sina hoijar maru ji khar yamna leirona khar yamna leiraga laida kala matungda hoijar ji lonthoga hoijar ken toweba hoijar khoi yumda lonjabane hoijar je aduga adui hoijar se hoijar se lolaga charba matungda night ta chabane date 9 gi night ta charaga naraisina 10 gi morning da neba 10 gi morning da akhoi banga akhoi bemem ga je hana nare moini je hana pukhale moini pukhat baje tamai ga aiga akhoi chatlaga pukhale hai akhoi chatla pukhala matungda tamai sina loimbak yawine rims ki casualty gi je akhoi je ticket kaktana khotana loimbak layang ga city admission admit tawraga leiro na moina haibadagi admit tawre mokhoi ni je admit tawringi sida aina moise ingchale fever gum su ya food poisoning tawni na ko fever gum su lo yausaleba andi yausala pude dudi keno super of facebook ke kaporo na aina ai better half the phone tawsida mazumu madi keno chaw yam chaw na te maru ahum mari gum baneba maga iga saije maru ahum mari aina maru khare helam gani ibani su saiba ado mazumu aina phone taw gan mazum na lermeba adagi adui nangju lao khoi ka kamcha ga torga lao na tor mazu pukhale moi hum sure pung 13 tara nipan khai tara swai taw kan jida mokhoi hum sure admit tawje doctor de yenge doctor na sidi food poisoning gi case ni aduna keba symptomatic treatment tawdradi yaroi na hairga moina nare haiba singdugi treatment tawraga moise moi humje admit tawr thameba hawaija poisoning is very to Missy yam thi dangerous way do khoi nganna go nganna salong pukhadawgi doctor sing na su hairebo ko yam thi dangerous way or karama makhal gi hawaijar no adu ju ai hairake karama makhal gi hawaijar maru charu budai no haib ju ai hairake ar mukhoi humje pukhale mukhoi humje pukhala matung gi da tamai ai jina se ba loi tawramine tamai ai ne first ta khoi yawbuje tamai ai ne yawre adagi ai better ha pukhala pukanda khoi gi anti lae ka lae khoi myam je tawraga leire aduga kanna treatment toini se tamai ji injal e na haba akhoi ga abunawi papa je abunaw papa sina tamai nang sa gi ni nang ju da kap na doctor da taw na hiring ji sidai sa tamai ji injal e en tawreba injal e en taw sidagi adudi nang ju ticket am ka yeng tho je ticket ka ga hidak ka kape mayam gi seba tawramba tamai ju khudak tu da maju bed ama hangbo bed tu da phammaga ebom cha poison da maje aduga maso admit tawre moi akhoi family gi mi taruk leibda moi mi mari admit tawre keno sida rims da go rims mi tawre mai tawre leire aduga doctor me amna yam mateng bang wi doctor sing do dum akhoi na
ꯍꯪꯉꯨꯕ ꯀꯥꯟꯗꯀꯣ ꯑꯗꯨꯝ ꯌꯥꯝ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏ ꯃꯣꯏꯒꯤ ꯃꯦꯗꯤꯁꯤꯟꯒꯤ ꯃꯦꯗꯤꯁꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯥꯐ ꯂꯩꯔꯝꯕꯁꯤꯡꯗꯣ ꯑꯗꯨꯅ ꯃꯇꯦꯡ ꯌꯥꯝ ꯐꯖꯅ ꯄꯥꯡꯕꯤꯔꯛꯑꯦ ꯃꯈꯣꯏꯅꯀꯣ ꯁꯤ ꯇꯧꯔꯒꯗꯤ ꯁꯤ ꯇꯧꯕ ꯇ꯭ꯔꯤꯠꯃꯦꯟ ꯍꯤꯗꯥꯛꯁꯦ ꯃꯈꯟ ꯃꯌꯥꯝ ꯑꯃꯒꯤ ꯍꯤꯗꯥꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯦ ꯑꯗꯩ ꯃꯄꯥꯟꯗ ꯑꯩ ꯏꯊꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯀꯥꯟꯗ ꯍꯤꯗꯥꯛ ꯂꯩꯕ ꯈꯣꯠꯄ ꯆꯠꯄꯒꯤ ꯃꯌꯥꯝꯁꯦ ꯑꯩ ꯏꯊꯟꯗꯅ ꯇꯧꯋꯦꯕ ꯑꯗꯨ ꯇꯧꯕ ꯀꯥꯟꯗꯨꯗ ꯃꯣꯏ ꯉꯁꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯀꯦꯖꯨꯋꯦꯂꯤꯇꯤ ꯃꯄꯥꯟꯁꯤꯗꯀꯣ ꯍꯤꯗꯥꯛꯇꯣ ꯃꯣꯏ ꯄꯤꯒꯦ ꯍꯥꯏꯔꯒꯀꯣ ꯍꯤꯗꯥꯛ ꯑꯔꯥꯟꯕ ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯁꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯤꯗꯥꯛ ꯑꯔꯥꯟꯕ ꯄꯤꯔꯛꯄꯁꯨ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯣꯕꯤ ꯄꯥꯈꯠꯄꯅꯤꯅꯀꯣ ꯃꯣꯏꯅ ꯄꯤꯔꯛꯄꯗ ꯆꯨꯝꯃꯕꯣꯏ ꯅꯤꯡꯗꯅ ꯑꯩꯁꯨ ꯑꯦꯛꯁꯄꯥꯏꯔꯤ ꯗꯦꯠ ꯀꯩꯀꯥꯒꯗꯤ ꯌꯦꯡꯉꯦꯕ ꯍꯤꯗꯥꯛ ꯃꯃꯤꯡꯁꯨ ꯑꯃꯅꯤ ꯆꯨꯝꯃꯕꯅꯤꯅ ꯑꯇꯩꯁꯨ ꯂꯣꯏ ꯆꯨꯝꯅ ꯄꯤꯔꯝꯃꯅꯤ ꯈꯜꯂꯦꯕ ꯑꯩꯁꯨ ꯑꯗꯣ ꯂꯥꯟꯅ ꯄꯤꯁꯜꯂꯛꯄ ꯌꯥꯎꯋꯦ ꯑꯗꯩ ꯃꯣꯏ ꯗꯣꯛꯇꯔꯅ ꯁꯤꯗꯤ ꯂꯥꯟꯅ ꯄꯤꯁꯜꯂꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯗꯒꯤ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯐ꯭ꯔꯤꯗ ꯄꯤꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯒ ꯍꯥꯏꯔꯒ ꯅꯔꯁꯁꯤꯡꯅꯀꯣ ꯃꯣꯏꯅ ꯀꯩꯅꯣꯒ ꯍꯤꯗꯥꯛꯀꯁꯦ ꯐ꯭ꯔꯤꯗ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯏꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯌꯥꯝ ꯍꯔꯥꯎꯋꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯃꯤ ꯌꯥꯝꯅ ꯆꯠꯇ꯭ꯔꯀꯥꯟꯗꯅꯦꯕ ꯃꯤ ꯑꯃꯅꯤꯈꯛ ꯆꯠꯂꯀꯥꯟꯗꯅꯦ ꯃꯈꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯤꯗꯥꯛ ꯂꯥꯟꯅ ꯄꯤꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔꯗꯤ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯣꯏꯖꯅꯤꯡꯗꯣ ꯇꯧꯔꯦ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯏꯚꯅꯤꯡ ꯑꯗꯨꯋꯥꯏꯗꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯕꯦꯇꯔ ꯍꯥꯐ ꯔꯣꯝ ꯁꯥꯏꯠꯀꯤ ꯕ꯭ꯔꯗꯔ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯌꯧꯁꯟꯅꯔꯦ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯁꯦ ꯁꯦꯕꯥ ꯃꯤ ꯑꯃꯃꯝꯒꯤ ꯕꯦꯠ ꯑꯃꯃꯝꯗ ꯃꯤ ꯑꯅꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯐꯪꯉꯒ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯐꯖꯅ ꯂꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯄꯨꯊꯔꯛꯑꯦ ꯑꯗꯨꯗꯩꯗꯨꯗ ꯗꯦꯠ 10ꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯄꯣꯁꯇ ꯂꯦꯁꯟ ꯃꯌꯥꯝ ꯂꯔꯟ ꯇꯧꯋꯦ ꯍꯥꯏꯁꯦ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯃꯤꯁꯤꯡꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯅꯔꯁꯁꯤꯡꯗꯁꯨ ꯃꯣꯏꯁꯨ ꯃꯤ ꯃꯌꯥꯝꯒꯤ ꯇꯧꯔꯛꯄꯅꯤꯅꯀꯣ ꯁꯥꯎꯅꯤꯡꯕ ꯌꯥꯎꯕꯁꯤꯡ ꯑꯗꯨꯝꯕ ꯃꯇꯥꯡ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯈꯤ ꯄꯨꯔꯥ ꯂꯦꯁꯟ ꯑꯃꯅꯦ ꯑꯩꯅ ꯂꯔꯟ ꯇꯧꯈ꯭ꯔꯤꯁꯦꯀꯣ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯂꯥꯛꯑꯝꯃꯦꯕꯀꯣ ꯃꯥꯅ ꯅꯣꯏꯅ ꯂꯩꯔꯨꯕ ꯍꯋꯥꯏꯖꯥꯔꯗꯣ ꯎꯐꯨꯟꯒ ꯍꯋꯥꯏꯖꯥꯔ ꯃꯔꯨꯗꯣ ꯎꯐꯨꯟꯒ ꯏꯄꯛ ꯄꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤꯅ ꯍꯪꯉꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯅ ꯎꯐꯨꯟꯒ ꯈꯔ ꯄꯛꯂꯤ ꯄꯂꯥ ꯇꯧꯋꯦ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯗꯣ ꯐꯟ ꯆꯥꯝꯊꯣꯛꯑꯒ ꯇꯧꯕꯅꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯀꯥꯗꯨꯅ ꯎꯐꯨꯟ ꯄꯛꯄ ꯍꯋꯥꯏꯖꯥꯔꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯀꯥꯟꯗ ꯎꯐꯨꯟꯒꯨꯝꯕ ꯄꯛꯄ ꯃꯣꯠꯄꯁꯤꯡꯁꯦ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅꯀꯣ ꯊꯥꯅꯕꯒꯤꯗꯃꯛꯇ ꯍꯋꯥꯏꯖꯥꯔꯁꯦ ꯌꯦꯟꯊꯣꯛꯄ ꯄꯣꯠꯇꯣ ꯍꯤꯗꯥꯛ ꯆꯥꯏꯔꯒ ꯍꯋꯥꯏꯖꯥꯔꯁꯦ ꯁꯤꯒꯤ ꯍꯋꯥꯏꯖꯥꯔ ꯃꯔꯨꯁꯤꯗꯤ ꯊꯥꯅꯕꯒꯤꯅꯦꯅ ꯌꯦꯟꯊꯣꯛꯄ ꯄꯣꯠꯇꯨꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯗꯩꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯈꯔꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯔ ꯅꯠꯇ꯭ꯔꯒꯉꯁꯥꯏꯒꯤ ꯍꯤꯗꯥꯛ ꯆꯥꯏꯔꯕ ꯍꯋꯥꯏꯖꯥꯔ ꯃꯔꯨꯗꯨ ꯌꯦꯟꯊꯣꯛꯑꯣ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯗꯨꯅ ꯐ꯭ꯔꯤꯗ ꯌꯦꯟꯅꯕ ꯄꯣꯠꯁꯦ ꯃꯈꯣꯏꯅ ꯈꯪꯕ꯭ꯔꯥ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯗ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯂꯩꯔꯦ ꯍꯥꯏꯔꯒ ꯌꯣꯟꯊꯣꯔꯛꯄꯒꯨꯝꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯀꯗꯥꯏꯐꯥꯎ ꯆꯨꯝꯒꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯀꯀꯥꯗꯨꯅ ꯃꯥꯁꯨ ꯍꯥꯔꯒꯤ ꯊꯕꯛ ꯇꯧꯕꯅꯦꯕ ꯍꯥꯔꯒꯨꯝꯕꯒꯤ ꯊꯕꯛ tꯧꯋꯦꯕ ꯃꯥꯁꯦ ꯍꯥꯔꯒꯨꯝꯕ ꯌꯣꯟꯕ ꯈꯣꯠꯄꯒꯤ ꯑꯗꯨꯅ ꯃꯥꯅ ꯈꯪꯉꯦꯅ ꯃꯥꯅ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯣ ꯅꯣꯏꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯑꯗꯨꯝꯕ ꯑꯣꯏꯔꯝꯅꯤꯅ ꯃꯥꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗꯩꯗ ꯆꯞ ꯆꯥꯅꯅ ꯑꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯎꯍꯧꯗꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯍꯋꯥꯏꯖꯥꯔꯗꯣ ꯁꯨꯃꯥꯏꯅ ꯎꯐꯨꯟꯒꯨꯝꯕ ꯏꯄꯛ ꯄꯛꯑꯒ ꯃꯣꯠꯂꯤ ꯍꯋꯥꯏꯖꯥꯔꯒꯤ ꯃꯔꯨꯗꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯆꯥꯝꯊꯣꯛꯑꯒ ꯐꯖꯅ ꯇꯧꯈꯤꯕꯅꯦꯅ ꯍꯥꯏꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯋꯥꯏꯖꯥꯔ ꯃꯔꯨ ꯑꯃꯣꯠꯄꯕꯨ ꯑꯣꯏꯔꯕ ꯃꯣꯠꯂꯕ ꯅꯥꯟꯗ꯭ꯔꯕ ꯃꯁꯥꯗꯣꯀꯣ ꯑꯗꯨꯏꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯅꯕꯗꯨ ꯅꯠꯇ꯭ꯔꯦ ꯁꯤꯃ ꯍꯥꯟꯅ ꯈꯪꯗꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯈꯪꯗꯗꯅ ꯂꯣꯜꯂꯨꯕꯅꯦ ꯑꯗꯣ ꯈꯪꯍꯧꯔꯦ ꯑꯗꯨꯗ ꯍꯥꯟꯅ ꯈꯪꯕꯤꯕ ꯃꯤꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯈꯪꯗꯕꯁꯤꯡꯒꯤ ꯈꯪꯕꯤꯍꯧꯔꯣ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯃꯣꯠꯄ ꯃꯔꯨ ꯑꯃꯣꯠꯄꯁꯤꯡꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯔꯨꯅꯨ ꯑꯗꯨ ꯍꯥꯔ ꯆꯥꯏꯕꯅꯦꯅ ꯃꯈꯣꯏꯅ ꯍꯥꯏꯕꯤꯀꯣ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔꯁꯦ ꯂꯣꯟꯕ ꯂꯣꯏꯔꯀꯥꯟꯗꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯍꯋꯥꯏꯖꯥꯔꯁꯦ ꯀꯥꯏꯕ ꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯁꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯔꯤꯕ ꯍꯋꯥꯏꯖꯥꯔꯁꯤꯒꯗꯤ ꯃꯥꯟꯅꯗꯦꯕ ꯈꯔ ꯑꯗꯨꯒ ꯀꯩꯝꯇ ꯑꯣꯠ ꯑꯣꯏꯕ ꯀꯩꯀꯥ ꯀꯩꯝꯇ ꯎꯗꯦꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯣ ꯆꯥꯈ꯭ꯔꯦ ꯃꯣꯏ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯃꯌꯥꯝꯁꯦ ꯅꯥꯟꯅꯔꯦꯅ ꯇꯧꯕꯗꯨꯗ ꯗꯣꯛꯇꯔꯗ ꯁꯦꯝꯄꯜ ꯈꯔ ꯄꯨꯁꯦꯅ ꯍꯋꯥꯏꯖꯥꯔꯒꯤ ꯁꯦꯝꯄꯜꯁꯦ ꯂꯧꯊꯣꯛꯄ ꯀꯥꯟꯗꯣ ꯑꯗꯨ ꯂꯧꯊꯣꯛꯄ ꯀꯥꯟꯁꯤꯗ ꯍꯋꯥꯏꯖꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦꯞꯇꯣ ꯈꯔ ꯃꯌꯥꯏ ꯁꯨꯃꯥꯏꯅ ꯀꯨꯠꯂꯤꯗꯅ ꯍꯋꯥꯏꯖꯥꯔꯁꯦ ꯕꯤꯟ ꯁꯦꯞ ꯑꯩꯈꯣꯏ ꯀꯤꯗꯅꯤꯒꯤ ꯁꯦꯞ ꯑꯣꯏꯗꯅꯀꯣ ꯑꯗꯨꯒꯤ ꯑꯀꯨꯠꯄ ꯁꯔꯨꯛꯁꯦ ꯁꯤꯗꯩꯁꯤꯗ ꯒ꯭ꯔꯤꯟ ꯃꯆꯨ ꯑꯣꯏꯌꯦꯕ ꯑꯀꯨꯠꯄ ꯁꯔꯨꯛꯀꯤ ꯑꯀꯣꯏꯕꯁꯦ ꯒ꯭ꯔꯤꯟ ꯃꯆꯨꯁꯦ ꯇꯞꯅ ꯁꯨꯝ ꯁꯟꯗꯣꯔꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯒꯤ ꯑꯩꯁꯨ ꯍꯋꯥꯏꯖꯥꯔꯗꯣ ꯆꯥꯏꯅꯦ ꯑꯗꯨꯒ ꯑꯩꯅ ꯀꯣꯠꯄ ꯁꯔꯨꯛꯇꯨꯗ ꯑꯗꯨꯝꯕ ꯄꯥꯔꯠ ꯌꯥꯎꯗꯕ ꯁꯔꯨꯛ ꯆꯥꯕ ꯑꯣꯏꯔꯝꯒꯅꯤꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡꯒꯤ ꯀꯩꯝꯇ ꯑꯦꯐꯦꯛꯇꯣ ꯀꯩꯝꯇ ꯂꯩꯈꯤꯗꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯥ ꯆꯥꯗꯦ ꯑꯩꯈꯣꯏ ꯃꯃꯤ ꯆꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯇꯩ 5ꯗꯤ ꯆꯥꯏꯅꯦꯕ 5 ꯆꯥꯕꯁꯤꯗ 3 ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩꯕꯨꯗꯤ ꯇꯧꯍꯧꯗꯦꯕꯀꯣ ꯑꯗꯩꯗ ꯑꯩꯅ ꯉꯁꯥꯏ ꯒ꯭ꯔꯤꯟ ꯑꯣꯏꯕ ꯄꯥꯔꯠ ꯌꯥꯎꯔꯛꯑꯦꯕ ꯍꯋꯥꯏꯖꯥꯔꯁꯤꯗ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅꯅꯦ ꯑꯩꯉꯁꯥꯏꯒꯤ ꯐꯣꯇꯣ ꯑꯃ ꯑꯩꯅ ꯊꯥꯒꯠꯈꯤꯕꯗꯣ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯤꯗ ꯅꯣꯡꯉꯥꯟꯕꯒꯤ ꯄꯨꯡ 9 ꯃꯈꯥꯏ 10 ꯁ꯭ꯋꯥꯏꯗꯩ ꯂꯩꯕꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2 3 ꯄꯨꯡ 4 ꯃꯈꯥꯏꯗ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯁꯦ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯄꯅꯦ ꯗꯣꯛꯇꯔꯅꯀꯣ ꯑꯩꯅ ꯇꯥꯃꯌꯥꯏ ꯀꯣꯆꯤꯡ ꯃꯐꯝꯗ ꯎꯗꯦ ꯈꯜꯂꯦꯕ ꯃꯥꯁꯨ ꯑꯅꯥꯕꯁꯦ ꯄꯨꯈꯠꯂꯝꯃꯦꯗꯅ
ꯄꯨꯈꯠꯂꯝꯃꯒ ꯑꯗꯨꯝ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯝ ꯅꯥꯈ꯭ꯔꯕꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯅꯥꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯄꯨꯡ 4:30 5 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯗꯤꯁꯆꯥꯔꯖ ꯇꯧꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯐꯔꯅꯤꯅꯀꯣ ꯑꯅꯥꯕ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯀꯦꯖꯨꯋꯦꯂꯤꯇꯤꯁꯤꯗꯗꯤ ꯍꯦꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯑꯅꯥꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯔꯤꯝꯁꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯑꯣꯏꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯥꯛꯄꯅꯤꯅ ꯕꯦꯗꯇꯣ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯀꯟꯁꯤꯜꯂ ꯂꯩꯕꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗꯕꯀꯣ ꯑꯗꯨꯅ ꯈꯔ ꯐꯒꯠꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯌꯨꯝꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯆꯥꯔꯨꯔꯣꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯩ ꯉꯁꯥꯏ ꯀꯃꯦꯟꯇ ꯃꯌꯥꯝ ꯊꯥꯔꯛꯄꯗꯣ ꯑꯕꯅꯥꯎ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅ ꯄꯤꯕ ꯀꯃꯦꯟꯇꯤ ꯄꯥꯕꯤꯔꯛꯇꯤꯌꯦ ꯑꯩ ꯎꯍꯧꯗꯕꯩꯅꯦ ꯇꯥꯃꯣꯆꯧ ꯍꯣꯏ ꯍꯋꯥꯏꯖꯥꯔ ꯆꯥꯔꯨꯕꯗꯒꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯇꯧꯔꯣ ꯍꯣꯏ ꯃꯥꯅꯦ ꯍꯋꯥꯏꯖꯥꯔꯗꯣ ꯀꯩ ꯍꯥꯏꯅꯤ ꯃꯔꯨꯗꯣ ꯂꯥꯟꯕꯅꯦ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗ ꯏꯅꯝꯃ ꯃꯥꯅꯦ ꯃꯥꯁꯨꯅꯦ ꯒꯦꯠ ꯋꯦꯜ ꯁꯨꯟ ꯊꯦꯡꯛ ꯌꯨ ꯑꯗꯨꯗ ꯁꯤ ꯂꯩꯔꯦ ꯑꯕꯅꯥꯎꯗꯤ ꯅꯥꯕ ꯌꯥꯎꯗꯦꯗꯣ sida ma sida abno ayu khonge hawaijar tabir no me hawaijar tabir no mai tai gi jinja hawaijar tabir no hawaijar sabi gano ai je hawaijar sabi gano te hawaijar marudo test hana to victories food na habdo ko litmus paper no test tawraga dai cha ga doni gaina ju haire ai yam adugi mthang di yam khangde do live lo shelage anaba me amuk seba tawrugi ge mathang amuk live torake me bye bye si close kai toge ai ngasai comment parak ai udabane ai kana ngangi da hojik kemta tawdrabo natro hojikti atai di lomba kalle tamai fare adagi di pabung fare bemem fare aduga eno fatri government hospital practice tawre casualty or emergency da duty tawing the patient mari maina nurse ne maru oina ki ko chenchil nursing se yamna active yam oy aina thengnarapoduni ko aigi akhoi patient pukhalakpa kanda aiga ulenga khatanebo adu patient akhoi patient ahum neba du kanda nursing duna phajana mating pangbiramdragadi ko kaisu pura matha saba mo oiramgani makoina yam phajana mating pangbire adidi doctor leibasing du ko loimbak attend taweba loimbak anaba pukhalai do karambana hena emergency oibedo karambana no do adu moina analyze taw khantu adu madi khantu akhoi gi du kitang stable oirapuga ko akhoina ko bukana moi laktebo ko kaigino hair kanda atopa akhoi digi hena serious oibo myam lakuni namra adu do treat tawbugi moi pura busy oir leiba adu myam da soidana thengna biramgani doctor do khoina ko ro kanda lakte aduna akhoi sawningbaga phorongani ba ai ngonda di ta seng nei sawning phawgi de ai adum akhoi gi kitang stable oire habdo ai dum gyan tai aduga moina hena ke heni akhoi gi liver gi problem oiba adum ba myam aina ngarang chapka kana liver gi problem oiba mokoi ahum mari thengnei bo yam serious case oiba adum ba akhoi gi doctor akhoi bu treat torom ba ai lakke heramaga ko ma lakpa pharak dadana chakhibi yawiba nurse su akhoi gi somda kap ka dabdo ngakang thinga thamjan biramo ai somda tawruge na ko adain chakhiba moi staff to mi du masing do kitang yamde aina ngarang thing abunau yaudre abunau je keno tawre madi cha hodre maju asing bedi cha ga dawne ko cha hodre maju robert namazul hoi mane khido yaurge bro food poisoning dawgi wari amasum yam diram bane kamaina tawbono kai dawbono haibdo moi ken hawaijar gi keno do khoina lan hawaijar maru do thanaba maru do ina khoina ko tawruba adu dei da comment se pawa nang hodre khanao ai asingwi naabje ai hanna jabane ai fever dor leibne ai date 9 da fever dawa date 9 fever torga moi myam na food poisoning na date 10 gi morning da torpa ai dum na sangdre ai khanao khon ji kinum taije hawai jar saba chadaba bro gi last comment preview ai di ne hawai jar je aina bitek tawringi da ai Tamil Nadu da bitek tawrebo ko Tamil Nadu da bitek tor kan ji da ai gi roommate moigi tam macha mayam je mokhoi ji keno toeba player ngaktene ko sanaroi ngaktene do mokhoi khong maja manam je pura asajarak tamne ba akhoi yum da tawbudu di kaisu keno tawde na ko akhoi yum tawbudu di kisu kai de na khala saru bane blog se yaraga di khar toina sembiro ne ai toina semjani mane do anabu yawbuda gi semba pharak ta bane bro sisna manam bem gi cha
ꯁꯤ ꯅꯪ ꯄꯥꯏꯍꯧꯔꯣ ꯁꯦꯜꯐꯤꯅꯤ ꯁꯦꯜꯐꯤ ꯅꯣꯡ ꯅꯣꯟꯁꯤꯟꯗꯦ ꯀꯩꯅꯣ ꯅꯪꯗꯣ ꯑꯅꯥꯕꯁꯤꯗ ꯀꯩꯅꯣ ꯂꯣꯛ ꯊꯨꯡꯕ ꯃꯥꯜꯂꯦ ꯑꯩ ꯍꯥꯟꯅ ꯐꯤꯚꯔ ꯇꯧꯕꯅꯦꯕ ꯃꯈꯣꯏ ꯃꯌꯥꯝ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯅꯦꯕ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯥꯔꯤꯁꯦ ꯑꯩ ꯐꯤꯚꯔ ꯇꯧꯔ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯗꯦꯠ 9ꯒꯤ ꯃꯃꯥꯡꯗ ꯅꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯕꯅꯥꯎꯒ ꯇꯧꯔꯒ ꯑꯗꯨꯗꯣ ꯑꯞꯂꯣꯗ ꯇꯧꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯅꯥꯕꯗꯩ ꯌꯥꯈꯤꯗ꯭ꯔꯦꯗꯅ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯣꯏ ꯑꯇꯩ ꯃꯌꯥꯝꯁꯤ ꯅꯥꯕꯅꯤ나 ꯑꯩꯅ ꯁꯦꯕꯥꯗꯣ ꯑꯩ ꯏꯊꯟꯗꯅ ꯇꯧꯕ ꯇꯥꯃꯣꯌꯥꯏꯁꯨ ꯆꯦꯕꯦꯝꯁꯨ ꯑꯗꯨꯗꯒꯤꯗꯤ ꯄꯥꯕꯨꯡ ꯃꯈꯣꯏ ꯄꯨꯂꯞ ꯅꯥꯕ ꯑꯗꯣ ꯕ꯭ꯔꯣ ꯆꯥꯎ ꯍꯥꯏꯔꯒꯗꯤ ꯆꯥꯒꯅꯨ ꯍꯥꯏꯔꯤꯔꯥ ꯑꯗꯣ ꯍꯥꯏꯔꯝꯃꯣꯏ ꯍꯣꯏ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯤꯀꯣ ꯃꯈꯣꯏ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯕꯗꯣ ꯑꯣꯏꯅ ꯍꯥꯏꯒꯦꯕ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗꯁꯤꯡꯁꯦꯀꯣ ꯆꯥꯕ ꯀꯥꯟꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯌꯦꯀꯣ ꯗꯣꯛꯇꯔꯅꯁꯨ ꯄꯣꯠꯇꯣ ꯐꯔꯃꯦꯟꯇꯦꯠ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯗꯣꯛꯇꯔꯅꯗꯤ ꯆꯥꯕꯗ ꯔꯤꯀꯃꯦꯟ ꯇꯧꯔꯛꯇꯦ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯋꯥꯏꯖꯥꯔ ꯄꯣꯏꯖꯅꯤꯡꯁꯦ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯐꯔꯃꯦꯟꯇꯦꯠ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯌꯥꯒꯤ ꯆꯥꯒꯅꯨꯅ ꯑꯗꯨꯝ ꯍꯋꯥꯏꯖꯥꯔꯗꯣ ꯂꯩꯇ꯭ꯔꯕꯣ ꯃꯁꯛ ꯂꯩꯇ꯭ꯔꯦ ꯍꯋꯥꯏꯖꯥꯔꯗꯣ ꯑꯩꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯑꯟꯇꯤ ꯍꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯈꯤ ꯂꯩꯔꯝꯃꯦꯕ ꯀꯩꯅꯣꯁꯤꯡꯗꯣ ꯑꯃꯨꯛ ꯁꯣꯏꯗꯅ ꯃꯤ ꯑꯇꯣꯞꯄꯅ ꯆꯥꯁꯤꯜꯂꯨꯔꯒꯗꯤꯅꯀꯣ ꯑꯗ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯑꯩ ꯈꯛꯇꯅꯦ ꯍꯋꯥꯏꯖꯥꯔꯗꯣ ꯆꯥꯗꯤ ꯆꯥꯍꯧꯋꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯩ ꯍꯥꯟꯅ ꯑꯦꯟꯇꯤꯕꯥꯏꯌꯣꯇꯤꯛ ꯆꯥꯕꯩꯔꯥ ꯈꯪꯗꯦ ꯑꯩ ꯐꯤꯚꯔ ꯇꯧꯕꯒꯤꯀꯣ ꯑꯦꯟꯇꯤꯕꯥꯏꯌꯣꯇꯤꯛꯁꯦ ꯑꯃ ꯍꯥꯟꯅ ꯆꯥꯔꯕꯅꯦ ꯍꯋꯥꯏꯖꯥꯔ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯋꯥꯏꯖꯥꯔꯗꯣ ꯂꯩꯇ꯭ꯔꯕ ꯃꯁꯛ ꯑꯝꯇ ꯎꯖꯒꯦꯗꯪ ꯂꯩꯇ꯭ꯔꯦ ꯍꯋꯥꯏꯖꯥꯔꯗꯣ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯄꯨꯂꯞ ꯂꯣꯜꯂꯦ ꯑꯗꯨꯒ ꯆꯥꯔꯨꯕ ꯈꯔꯗꯣ ꯆꯥꯔꯒ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯈ꯭ꯔꯦꯕ ꯋꯤꯟꯇꯔ ꯑꯣꯏꯕꯒꯤꯁꯨ ꯆꯥꯕꯅꯦ ꯕꯦꯔꯥꯁꯦ ꯃꯌꯥꯝ ꯁꯤꯅꯤ ꯗꯦꯠ 10ꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯂꯔꯟ ꯇꯧꯔꯛꯄ ꯂꯦꯁꯟꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯔꯁꯁꯤꯡ ꯗꯣꯛꯇꯔꯁꯤꯡ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯥꯎꯕ ꯀꯩꯁꯨ ꯉꯝꯃꯔꯣꯏ ꯌꯥꯝ ꯊꯤꯅ ꯄꯥꯡꯕꯤꯔꯛꯑꯦ ꯃꯣꯏꯅ ꯃꯇꯦꯡꯀꯣ ꯑꯗꯨꯒ ꯕꯦꯠ ꯊꯪꯅꯕ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯑꯗꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯗꯥꯏꯗ ꯍꯋꯥꯏꯖꯥꯔ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕ ꯅꯠꯇꯦ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕ ꯅꯠꯇꯦ ꯗꯨꯀꯥꯟꯗꯒꯤ ꯍꯋꯥꯏꯖꯥꯔ ꯃꯔꯨꯁꯦ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯦꯝꯕꯅꯦꯕ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯕ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗ ꯕ꯭ꯔꯣ ꯅꯥꯕꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯅꯥꯕꯁꯦ ꯑꯩꯈꯣꯏ ꯄꯥꯎꯡꯒꯤꯅ ꯃꯥꯅ ꯕꯣꯗꯤꯁꯦ ꯁꯤꯚꯔ ꯇꯧꯔꯛꯄꯀꯣ ꯃꯁꯥꯁꯦ ꯅꯤꯛꯑꯦꯕꯀꯣ ꯃꯁꯥꯁꯦ ꯅꯤꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯨꯁ ꯃꯣꯁꯟ ꯇꯧꯕ ꯑꯗꯨꯒ ꯕꯦꯝꯕꯦꯝꯒꯤꯅ ꯕꯣꯗꯤ ꯐꯤꯚꯔ ꯃꯁꯥꯁꯦ ꯅꯤꯛꯑꯒꯅꯦ ꯃꯥꯏꯅ ꯕꯣꯃꯤꯠ ꯇꯧꯕ ꯃꯣꯏ ꯑꯅꯤꯁꯦ ꯁꯤꯝꯇꯝꯁꯦ ꯇꯣꯡꯉꯥꯜꯂꯦꯕ ꯃꯣꯏ ꯂꯣꯏꯅꯃꯛꯀꯤ ꯁꯤꯝꯇꯝ ꯂꯣꯏꯅꯃꯛ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯒ ꯂꯨꯁ ꯃꯣꯁꯟꯁꯤꯗꯤ ꯂꯣꯏꯅꯃꯛꯇ ꯌꯥꯎꯋꯦꯕ ꯕꯦꯝꯕꯦꯝꯗꯁꯨ ꯀꯣꯟꯅ ꯂꯨꯁ ꯃꯣꯁꯟ ꯌꯥꯎꯔꯛꯑꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯕꯣꯗꯤꯁꯦ ꯁꯤꯚꯔ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯑꯣꯕ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯂꯨꯁ ꯃꯣꯁꯟ ꯇꯧꯕꯁꯦ ꯑꯅꯤꯁꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯄꯨꯛ ꯅꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯁꯤꯝꯇꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯤꯝꯇꯝ ꯎꯠꯂꯛꯄ ꯁꯤꯝꯇꯝꯗꯣ ꯑꯗꯨꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯐꯔꯛꯀꯗꯧꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯦꯟ ꯑꯣꯏꯅ ꯃꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯕꯤ ꯄꯤꯁꯦ ꯅꯣꯔꯃꯦꯜ ꯂꯩꯅꯕ ꯍꯣꯠꯅꯕ ꯕꯤ ꯄꯤꯕꯨ ꯅꯣꯔꯃꯦꯜ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯇꯩ ꯐꯔꯛꯀꯅꯤꯅ ꯍꯥꯏꯌꯦꯕ ꯃꯥꯅꯦ ꯉꯥꯔꯤꯁꯨ ꯐꯔꯃꯦꯟꯇꯦꯠꯅꯦ ꯉꯥꯔꯤꯁꯤꯁꯨ ꯌꯥꯔꯤꯈꯩ ꯃꯣꯏꯅ ꯍꯥꯏꯁꯦ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗꯈꯩꯁꯦ ꯌꯥꯔꯤꯈꯩ ꯆꯥꯒꯅꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏ ꯑꯗꯣ ꯉꯥꯔꯤꯗꯗꯤ ꯑꯃꯨꯛ ꯉꯥꯔꯤꯗ ꯄꯣꯏꯖꯅꯤꯡ ꯇꯧꯗꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯍꯪꯍꯧꯗ꯭ꯔꯦꯕ ꯍꯋꯥꯏꯖꯥꯔꯗ ꯇꯧꯈꯤꯕꯅꯤꯅ ꯍꯋꯥꯏꯖꯥꯔꯒꯤ ꯄꯣꯏꯖꯅꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯀꯥꯟꯗ ꯌꯥꯔꯤꯈꯩ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯁꯥꯡꯃꯟꯈ꯭ꯔꯦ ꯋꯥꯔꯤ ꯃꯌꯥꯝꯒ ꯁꯥꯟꯅꯕ ꯁꯨꯃꯥꯏꯅ ꯂꯥꯏꯐꯇ ꯁꯥꯟꯅꯕꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯗꯥꯏꯔꯦꯛ ꯔꯣꯕꯔꯠ ꯂꯩꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯣꯡꯃ 24 ꯑꯋꯥꯔꯒꯨꯝꯕ ꯂꯩ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯊꯦꯡꯛ ꯌꯨ ꯑꯅꯤꯜ ꯀꯨꯃꯥꯔ ꯑꯗꯨꯗꯤ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗꯀꯤ ꯃꯇꯥꯡꯗ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯁꯦ ꯑꯩ ꯇꯁꯦꯡꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯐꯔꯃꯦꯟꯇꯦꯠ ꯐꯨꯗꯀꯤ ꯃꯔꯝꯗ ꯑꯩ ꯍꯦꯟꯅ ꯈꯪꯗꯦ ꯚꯤꯛꯇ꯭ꯔꯤꯁ ꯐꯨꯗꯀꯨꯝꯕꯗ ꯍꯪꯉꯗꯤ ꯚꯦꯂ꯭ꯌꯨ ꯑꯣꯐ ꯂꯥꯏꯐ ꯑꯩꯁꯨ ꯍꯥꯟꯅ ꯆꯥꯔꯝꯃꯦ ꯑꯄꯨꯝꯕ ꯑꯆꯥꯕ ꯐꯔꯣꯏ ꯑꯗꯨ ꯑꯦꯅꯤꯋꯦ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯅꯝꯃꯒꯤ ꯁꯤꯝꯇꯝꯗꯤ ꯃꯥꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥ ꯄꯨꯈꯠꯂꯤꯉꯩꯗꯅꯦ ꯃꯥꯅ ꯅꯥꯔꯝꯕꯅꯦꯕ ꯑꯗꯨ ꯀꯩꯗꯒꯤ ꯍꯧꯔꯛꯀꯦ ꯈꯪꯗꯦ ꯃꯥꯁꯨ ꯅꯤꯛꯄ ꯈꯣꯠꯄ ꯑꯩꯅ ꯄꯨꯈꯠꯂꯛꯄꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯃꯁꯥ ꯅꯤꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯕ ꯂꯨꯁ ꯃꯣꯁꯟ ꯇꯧꯋꯦꯅ ꯍꯥꯏꯕ ꯃꯥꯁꯨ ꯑꯗꯨꯒ ꯃꯥꯗꯤ ꯑꯣꯕꯗꯤ ꯌꯥꯎꯈꯤꯗꯦ ꯃꯥꯏꯅ ꯅꯥꯕ ꯐꯔꯕ꯭ꯔꯣ ꯍꯣꯏ ꯐꯔꯒꯦ ꯒꯦꯠ ꯋꯦꯜ ꯁꯨꯟ ꯏꯅꯝꯃ ꯑꯗ ꯃꯥ ꯄꯣꯊꯥꯔꯤ ꯑꯗ ꯀꯩꯗꯧꯗꯅꯣ ꯎꯗ꯭ꯔꯦ ꯑꯁꯣꯝꯗ ꯄꯣꯊꯥꯔꯤ ꯃꯥꯅ ꯕ꯭ꯔꯣ ꯅꯥꯕ ꯐꯔꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯒꯦꯠ ꯋꯦꯜ ꯁꯨꯟ ꯇꯨ ꯑꯣꯜ
Thank you Pamela. ꯑꯗꯒꯤꯗꯤ ꯕ꯭ꯔꯣꯒꯤ ꯀꯨꯝꯍꯩ ꯕ꯭ꯔꯣꯁꯦ ꯈꯨꯝꯗꯦ ꯀꯩꯅꯣ ꯏꯅꯝꯃꯗꯣ ꯈꯔ ꯐꯔꯦ ꯅꯤꯔꯃꯂꯥ ꯐꯔꯦ ꯈꯔꯗꯤ ꯐꯔꯦ ꯑꯗꯣ ꯃꯁꯥꯗꯤ ꯈꯔ ꯁꯣꯜꯂꯤ ꯃꯥꯗꯤ ꯆꯥꯕꯁꯦ ꯈꯤꯇꯪ ꯆꯥꯒꯟꯗꯦꯕꯀꯣ ꯑꯗꯨꯅ ꯅꯥꯕꯁꯦ ꯈꯤꯇꯪ ꯔꯤꯀꯣꯚꯔ ꯇꯧꯕꯁꯦ ꯈꯤꯇꯪ ꯋꯥꯕ ꯃꯥꯏꯅ ꯑꯇꯩ ꯆꯦꯕꯦꯝ ꯍꯣꯏ ꯇꯥꯃꯌꯥꯏ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯆꯥꯕꯁꯦ ꯐꯕꯅꯤꯅꯀꯣ ꯊꯨꯅ ꯔꯤꯀꯣꯚꯔ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯅꯥꯕ ꯀꯥꯟꯗ ꯆꯥꯕꯁꯦ ꯁꯤꯁꯦ ꯈꯔ ꯐꯖꯅ ꯆꯥꯔꯒꯗꯤꯀꯣ ꯕꯣꯗꯤꯁꯦ ꯏꯅꯔꯖꯤ ꯊꯨꯅ ꯐꯪꯉꯒ ꯑꯗꯨꯃꯥꯏꯅ ꯊꯨꯅ ꯐꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯇꯥꯃꯣꯆꯧ ꯅꯥꯕ ꯊꯨꯅ ꯐꯔ ꯍꯣꯏ ꯅꯤꯈꯤꯜ ꯀꯩ ꯅꯥꯏꯅꯣ ꯐꯨꯗ ꯄꯣꯏꯖꯅꯤꯡꯅꯦ ꯅꯤꯈꯤꯜ ꯏꯅꯝꯃꯗꯣ ꯐꯠꯇ꯭ꯔꯗꯤ ꯑꯇꯩ ꯐꯔꯒ ꯏꯅꯝꯃꯗꯣ ꯐꯠꯇ꯭ꯔꯤ ꯑꯇꯩ ꯐꯔꯒ ꯐꯠꯇ꯭ꯔꯤ ꯍꯥꯏꯁꯦ ꯈꯔꯗꯤ ꯉꯁꯥꯏꯒꯤ ꯐꯤꯚꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯔꯝꯕꯁꯤꯡꯗꯣ ꯑꯗꯨꯗꯤ ꯐꯔꯦꯕ ꯑꯗꯨ ꯃꯥꯏꯅ ꯕꯤ ꯄꯤꯁꯦ ꯈꯤꯇꯪ ꯂꯣ ꯑꯣꯏꯕ ꯑꯗꯨꯒꯤ ꯂꯣ ꯑꯣꯏꯕꯗꯨꯒꯤꯀꯣ ꯈꯔ ꯀꯟꯈꯠꯄ ꯈꯤꯇꯪ ꯋꯥꯠꯂꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇꯦꯅ ꯒꯦꯠ ꯋꯦꯜ ꯁꯨꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯥꯒꯅꯣ ꯊꯨꯅ ꯐꯔꯣ ꯍꯥꯏ ꯍꯣꯏ ꯊꯨꯅ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯇꯥꯃꯣꯆꯧꯁꯨ ꯅꯥꯕ ꯐꯔꯣ ꯏꯅꯝꯃꯁꯨ ꯅꯥꯕ ꯐꯔꯣ ꯍꯣꯏ ꯅꯥꯕ ꯐꯖꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯏꯅꯝ ꯃꯦꯝꯅ ꯅꯥꯕ ꯐꯔꯣ ꯍꯥꯏꯔꯣ ꯕ꯭ꯂꯣꯛ ꯊꯨꯅ ꯇꯧꯔꯣ ꯍꯣꯏ ꯁꯥꯃꯤ ꯇꯧꯔꯛꯑꯒꯦ ꯅꯥꯕ ꯊꯨꯅ ꯐꯔꯒꯦ ꯑꯩꯁꯨ ꯐꯔꯒꯦ ꯇꯥꯃꯣꯆꯧꯗꯤ ꯂꯣꯏꯅ ꯋꯥꯔꯦꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯩ ꯀꯣꯛꯀ ꯉꯥꯎꯋꯦ ꯑꯁ ꯃꯤꯁꯦꯀꯣ ꯑꯩ ꯑꯃꯒ ꯍꯥꯏꯍꯧꯒꯦꯕ ꯃꯤꯁꯦ ꯋꯥꯔꯛꯑꯗꯤꯀꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯑꯗꯩꯗꯤ ꯏꯁꯧ ꯂꯥꯡꯕꯁꯦ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯗ ꯌꯨꯝꯗ ꯏꯁꯧ ꯂꯥꯡꯕ ꯃꯤ ꯌꯥꯎꯔꯗꯤꯀꯣ ꯃꯥ ꯋꯥꯕ ꯍꯦꯟꯃꯟꯕꯩꯅꯦ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯣꯕ ꯃꯥ ꯋꯥꯕꯗꯣ ꯍꯟꯊꯅꯕꯀꯣ ꯑꯗꯨꯏꯗꯤ ꯀꯩꯅꯣꯗꯣ ꯃꯥ ꯏꯁꯧ ꯂꯥꯡꯕ ꯁꯣꯏ ꯐꯔꯛꯑꯅꯦꯕ ꯑꯩꯁꯨ ꯃꯣꯏ ꯄꯨꯂꯞ ꯅꯥꯔꯀꯥꯟꯗ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯀꯣꯛꯀꯁꯦ ꯉꯥꯎꯈꯠꯂꯛꯄꯤꯅꯦꯕ ꯑꯩꯁꯨ ꯐꯤꯚꯔ ꯁꯨꯝ ꯂꯩꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯏꯁꯥꯁꯦ ꯈꯪꯕ꯭ꯔꯥ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕꯤꯅꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯟꯕꯤꯅꯦꯕꯀꯣ ꯑꯗꯣ ꯊꯕꯛꯅ ꯋꯥꯕ ꯍꯦꯟꯃꯜꯂꯀꯥꯟꯗꯅꯦꯕ ꯃꯤꯁꯤꯅ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯗꯨ ꯃꯇꯦꯡꯁꯦ ꯁꯠ ꯄꯥꯡꯖꯔꯗꯤ ꯈꯪꯕ꯭ꯔꯥ ꯀꯅꯥꯝ ꯁꯥꯎꯔꯣꯏꯕ ꯆꯨꯝꯃꯦ ꯍꯥꯏ ꯇꯣ ꯆꯨꯝꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯏꯐꯔꯦ ꯕ꯭ꯔꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯁꯦ ꯇꯥꯃꯣꯆꯧ ꯂꯥꯏꯐ ꯂꯣꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯅ ꯑꯧ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦꯕ ꯑꯁꯤꯁꯦ ꯑꯩ ꯕꯦꯇꯔ ꯍꯥꯐ ꯁꯦꯝꯕ꯭ꯔꯥ ꯆꯥꯎ ꯍꯥꯏꯗ꯭ꯔꯤꯒꯤ ꯆꯥꯎ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯁꯦ ꯈꯤꯇꯪ ꯅꯥꯔꯀꯥꯟꯗꯗꯤ ꯆꯥꯎ ꯍꯥꯏꯕꯁꯦ ꯍꯦꯟꯅ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯈꯔ ꯃꯁꯥ ꯀꯟꯈꯠꯅꯕ ꯇꯧꯔꯨꯈꯤꯒꯦ ꯕꯥꯏ ꯊꯝꯃꯒꯦ ꯀ꯭ꯂꯣꯁ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯁꯦ ꯉꯥꯃꯨꯛꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯀ꯭ꯂꯣꯁ ꯀꯥꯏ ꯇꯧꯒꯦꯁꯤꯕꯨ ꯑꯣꯀꯦ ꯁꯤ ꯎꯠꯂꯝꯒꯦ ꯑꯕꯨꯅꯥꯎꯅ ꯄꯤꯔꯛꯄ ꯐꯣꯇꯣ ꯐ꯭ꯔꯦꯝꯗꯨꯅꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩ ꯕꯦꯗꯔ ꯍꯥꯐꯅ ꯊꯥꯕꯤꯕ ꯑꯩ ꯇꯦꯕꯜ ꯅꯥꯀꯟꯗ ꯊꯝꯅꯕꯅꯦꯅ ꯃꯅꯤ ꯄ꯭ꯂꯥꯟꯠ ꯁꯤꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ 61,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯕ ꯆꯦꯅꯦꯜ ꯑꯩ ꯃꯅꯤꯄꯨꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯦꯝ